Hello. Ay nungsibay na phangnare sida. Singi bonday ne ko subscriber ne do masu yam support to wai tara koida. Chalo sayana. Kore. Arum laiba mi ga loi phagoram. Sam to mine. Shortcut. Cut. Nako anangwa. नमदी फाजो थमोई तिलंगा लंचाते किसी की हौदन थारू Hello Cheirao mayam harumaktada mayam punamak poi channel sida taram nokchari mayam ngasi se sajibugi mathangi nongan ba numitune bako ngasi 1 tarik haina hainabado ado ngasi se ai se loisali sina satoi sina khoigi Cheirao ching ka ba chatoi ne ba ado actually ai chatpagi karim planning leiramde kachatpai kaim planning leiramde khoi da sina ne jasi haina ngasi dimag su thabak to suba ja dena tang ama sidi 1 tarik sidi thabak suna dena ko adu dana ma thabak suba su suningai leite jasi ya yam kanai won ta e ba ai di sa se nuai ta bane ba ko ngarang sajibu Cheirao bagi jam wa khare adu duna ai se kana tawning da bane ba chaning da bane ba to ko da khoi da se aina chatraga di ma se saw gidro ba adu dugi chaning da na chatpani hai ba tare chaning da lai khuramba ishor khuramba chaning da bagi na tabako ai dum sa se pangane sonda bagi chaning da bane ba do khoi da nai ngonda chasi haina dum haiban bagi chatoi ni bako ma da jam excited oidaga asidai sida kana tawra lai dekhala ke tu Nazombe han ya. ado ai asigi phije hanjan dum selaga leire mayam ai adai phi leijadre aduna asigi phije hanjan sele mayam waro bibaja de ado salaga dum kamai tauke habdo mafam da haidi na gari do tatori ba mafam sina ne mayam kaino da ne ba masmara bhadri arada masmara gi bhadri hab mafam du da ne ba ko Cheirao ching ka doise adu da ne phane jatoi se adum yengmina rasiko kamai tauge habdo ai gi su ahan ba Cheirao ching ne ba ka doise ngasi ado chalaga yemina rasiko abunga mayam khoi sidane khoi gi borak se lalaga jatuini bako sigi khoi borak khoi romda chelakpa borak ne ba ado siga lon sa langthok toini ado ina dum lon sa langthok pagi matang se dum borak lan basem dum mayam da jenghaning bagi jenghalakpa ne bako do sita khoi lon sa mayam am phammaga chatminari ne lon sagat pa haure mayam hoji yai jaure bako lon sadore hoji borak mayai jaure aduga somna kanda gari miyam su kumtharaga leire ko mi kakhatpagi su leire aduga sigi lairai masak sida ka doine bako nungsa maisa sida ka doini phajana makeup tawna laaga sida kakhalaga nungsa maisa sida chatuine ba ise na asigi lambi changamba se kakhalle bako ado nungsa naga sabane yam tina wa khare bako mayam asigi angama se mu kakhalle nungsa su pung 10 tabagi matam da chatpani ni nungsa phajana saba matang obe yam wa khare bako lairai kari lairai ngamba ma ufun ngatani ne dana kusam tawe nungsa se lai khuramba chatprai bo ka raga halak tawre ngasi homa yam wae sini kare ise makha de kare ini sman ka khale ini phun lagta kare khoida ada le ai ngai raga hoji bas kandi landho ga lae aduga sigi mpham sina ko meitei taba khunni ba ko khorkandi hari ba mpham duni ba ado si khorkandi yaure khorkandi da ye dum ure ba ko khoi Cheirao ching ka ga dori ba ching se mayam khoina ka dori ba Cheirao ching sidagi sidum uba phange ba ko mayam nungsa se saman hidna ise khangwa ngamdana kok se khumjalle ba ko akoigi piski sabagi maisa du su dai numit ki sabagi maisa ani jira phujallaga mai da bang
ꯁꯥꯒꯠꯂꯦꯕꯀꯣ ꯑꯗꯣ ꯁꯥꯃꯟꯈꯤꯗꯅ ꯑꯩꯈꯣꯏ ꯗꯥꯁꯨ ꯁꯣꯝꯗ ꯃꯥꯁꯨ ꯌꯥꯝ ꯁꯥꯔꯦ ꯑꯣꯂꯥꯡꯉꯦ ꯑꯗꯒꯤ ꯈꯨꯗꯥꯡꯒꯗꯣ ꯃꯨꯁꯤꯟ ꯃꯨꯁꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯋꯥꯅ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥꯗꯒ ꯆꯠꯀꯅꯨ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯒꯨꯝꯕ ꯚꯦꯟꯒꯨꯝꯕ ꯀꯥꯔꯒꯨꯝꯕꯗ ꯑꯣꯏꯅ ꯆꯠꯄꯤꯌꯨ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯁꯃꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗ ꯌꯧꯔꯦꯕꯀꯣ ꯁꯤꯗꯅꯤ ꯃꯥꯁꯃꯔꯥ ꯁꯤꯗꯒꯤ ꯆꯪꯈꯤꯗꯣꯏꯅꯦꯕ ꯃꯦꯟ ꯁꯣꯔꯣꯛꯇꯒꯤ ꯑꯁꯤ ꯆꯪꯐꯝꯅꯤ ꯃꯥꯁꯃꯔꯥꯒꯤꯗꯣ ꯃꯥꯁꯃꯔꯥ ꯁꯤꯜꯆꯔꯔꯣꯝꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗ ꯕ꯭ꯔꯤꯖ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯆꯠꯂꯒꯁꯨ ꯕ꯭ꯔꯤꯖ ꯑꯃ ꯂꯩ ꯑꯁꯤꯒꯤ ꯕ꯭ꯔꯤꯖꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯁꯤꯗꯅꯦꯕ ꯃꯥꯁꯃꯔꯥꯒꯤ ꯆꯪꯐꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯒꯗꯧꯔꯤꯕꯁꯤꯅ ꯑꯁꯤ ꯕ꯭ꯔꯤꯖꯁꯤꯗꯒꯤ ꯈꯔ ꯀꯨꯝꯊꯔꯒ ꯆꯪꯐꯝ ꯂꯝꯕꯤ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯀꯅꯥꯒꯨꯝꯕꯅ ꯆꯩꯔꯥꯎ ꯆꯤꯡ ꯆꯠꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯃꯦꯟ ꯔꯣꯗꯇꯒꯤ ꯑꯁꯤꯗꯩꯁꯤꯗ ꯒꯂꯤ ꯑꯃ ꯆꯪꯐꯝ ꯂꯩꯌꯦꯕꯀꯣ ꯑꯁꯤꯒꯤ ꯆꯪꯉꯅꯤ ꯑꯁꯤꯗꯩꯁꯤꯗ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯁꯤꯒꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤ ꯒꯂꯤꯁꯤꯗꯀꯣ ꯁꯨꯝꯗꯤꯡ ꯆꯪꯗꯣꯏꯅꯦꯕ ꯆꯪꯉꯒ ꯃꯣꯏꯒꯤ ꯆꯪꯐꯝ ꯃꯐꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯆꯪꯗꯣꯏꯅꯤ ꯀꯥꯏ ꯀꯥꯅ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯦ ꯀꯩꯅꯣꯗ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯀꯩꯅꯣ ꯂꯝꯕꯤꯗꯨꯗ ꯆꯪꯉꯦ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯛꯄꯁꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯉꯁꯥꯏꯒꯤ ꯒꯂꯤꯗꯨꯗꯒꯤ ꯃꯌꯥꯝ ꯖꯦꯠꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯂꯝꯕꯤꯁꯦ ꯍꯪꯉꯒ ꯇꯧꯔꯒ ꯂꯥꯛꯏꯅꯦ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯃꯐꯝꯗꯣ ꯌꯧꯔꯦ ꯑꯗꯨꯒ ꯁꯤꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯋꯦꯕꯀꯣ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯐꯝꯁꯤꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯅꯩꯌꯦꯕꯀꯣ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯩꯈꯣ ꯗꯥꯒꯤꯁꯨ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯁꯤꯗ ꯇꯧꯅꯕꯒꯤ ꯇꯧꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯗꯥ ꯂꯩꯔꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣই ꯁꯤ ꯃꯊꯛꯁꯤꯒ ꯆꯤꯡꯊꯛꯁꯦ ꯀꯥꯈꯠꯇꯣꯏꯅꯦꯕ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤꯒ ꯃꯌꯥꯝ ꯈꯨꯠꯁꯥ ꯑꯃ ꯅꯨꯡꯁꯥꯁꯦ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯋꯥꯔꯁꯨ ꯐꯖꯕꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯣꯕ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯃꯈꯥꯒꯤ ꯚ꯭ꯌꯨꯁꯦ ꯈꯨꯐꯖꯗꯣ ꯑꯗꯨꯒ ꯑꯩꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯁꯤꯗꯩꯁꯤꯗ ꯆꯠꯂꯤꯌꯦ ꯅꯨꯡꯁꯥ ꯃꯩꯁꯥꯁꯤꯗ ꯑꯩꯈꯣꯏ ꯗꯥꯅ ꯐꯥꯒꯤ ꯇꯧꯔꯒ ꯄꯨꯈꯠꯂꯤꯅꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒꯀꯣ ꯑꯗꯣ ꯅꯣꯛꯅ ꯇꯧꯔꯒ ꯐꯥꯒꯤꯗꯣ ꯇꯧꯅꯔꯒ ꯀꯥꯏꯅꯦ ꯗꯥ ꯈꯣꯏꯕꯥꯏꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒ ꯆꯥ ꯃꯥꯟꯅꯕ ꯒꯥꯔꯗ ꯑꯃ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯑꯁꯦꯡꯕ ꯌꯥꯝ ꯊꯤꯅ ꯐꯖꯩꯌꯦ ꯃꯌꯥꯝ ꯑꯩꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯁꯨꯃꯥꯏꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯜꯂꯨꯗꯦꯕꯀோ ꯑꯗꯨꯒꯗꯤ ꯌꯧꯔꯀꯥꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯕꯗꯣ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯂꯥꯏꯁꯪ ꯌꯧꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯤ ꯇꯤꯜꯂꯝꯃꯦ ꯑꯁꯨꯃꯥꯏꯅ ꯃꯤ ꯇꯤꯜꯂꯝꯒꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗꯦꯕꯀꯣ ꯑꯍꯥꯟꯕ ꯂꯥꯛꯄꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯎꯅꯔꯛꯑꯦ ꯃꯐꯝꯗꯒꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯑꯩꯈꯣꯏ ꯗꯥ ꯈꯣꯏꯕꯥꯅꯤꯁꯦ ꯀꯥꯈꯠꯂꯛꯑꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯏꯟ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯀோ ꯑꯗꯨꯒ ꯂꯥꯏꯟꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯅꯁꯨ ꯂꯦꯞꯄꯨꯕ ꯃꯇꯝꯗ ꯀꯩꯅꯣꯗ ꯂꯦꯞꯄꯦꯕ ꯂꯥꯁꯇꯒꯤ ꯍꯧꯔꯒ ꯑꯩꯁꯦ ꯁꯤꯗ ꯂꯦꯞꯄꯤꯗꯨ ꯑꯗꯣ ꯑꯩꯁꯦ ꯏꯇꯣꯝꯇ ꯑꯔꯥꯡꯉꯦꯕꯀꯣ ꯑꯩꯁꯦ ꯈꯪꯅꯕꯁꯨ ꯀꯅꯥꯝ ꯌꯥꯎꯗꯕ ꯑꯩ ꯏꯇꯣꯝꯇꯅꯦꯕꯀோ ꯑꯗꯣ ꯏꯇꯣꯝꯇ ꯆꯠꯄꯅꯤna ꯗꯥꯅꯁꯨ ꯅꯤꯄꯥꯅꯤꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯂꯥꯏꯟ ꯂꯦꯞꯄꯦ ꯑꯗꯨꯒ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯏꯟ ꯂꯦꯞꯄꯤꯌꯦꯕꯀꯣ ꯌꯥꯝ ꯋꯥꯅ ꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯀꯣ ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯏꯟꯁꯤꯗ ꯂꯦꯞꯄꯤꯌꯦ ꯋꯥꯅ ꯁꯨꯃꯥꯏꯅ ꯀꯥꯔꯛꯑꯒ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯂꯦꯞꯄꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯁꯛ ꯈꯪꯅꯗꯕ ꯃꯌꯥꯝ ꯑꯃ ꯎꯅꯕ ꯐꯪꯖꯔꯛꯄꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯗꯅ ꯅꯤꯄꯥꯒꯤ ꯂꯥꯏꯟꯅꯦꯕꯀꯣ ꯑꯗꯨꯒ ꯅꯤꯄꯥꯒꯤ ꯂꯥꯏꯟꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯩꯔꯥꯎ ꯆꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯟꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯁꯥꯡꯉꯤꯅꯣ ꯌꯦꯡꯉꯨ ꯃꯌꯥम ꯂꯥꯏꯟ ꯂꯦꯞꯄꯤꯁꯦ ꯑꯗꯣ ꯌꯥꯝꯅꯕꯨꯗꯤ ꯀꯨꯏꯗꯦꯕꯀꯣ ꯂꯥꯏ ꯈꯨꯔꯝꯕꯁꯦ ꯑꯁꯤꯗꯩꯁꯤꯗ ꯁꯣꯟꯕꯗꯣ ꯌꯥꯝ ꯀꯨꯏꯅ ꯁꯣꯟꯕ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦꯕꯀꯣ ꯌꯥꯡꯅꯕꯨꯗꯤ ꯁꯣꯟꯕꯁꯦ ꯂꯣꯏꯁꯜꯂꯤ ꯑꯗꯨꯒ ꯑꯁꯤꯗꯩꯁꯤꯗ ꯑꯁꯥꯕ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯗꯦꯕꯀꯣ ꯅꯨꯡꯁꯤꯠꯁꯤꯅ ꯂꯤꯔꯤ ꯁꯤꯠꯂꯒꯅꯦ ꯌꯥꯝꯅ ꯏꯪꯕꯗꯣ ꯍꯛꯆꯥꯡꯗ ꯏꯪꯕꯗꯣ ꯑꯗꯨꯗꯣ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯐꯝꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯎ ꯃꯌꯥꯝꯁꯤꯅꯀꯣ ꯂꯣꯏꯅ ꯑꯔꯨꯝ ꯂꯥꯡꯍꯜꯂꯒ ꯍꯥꯏꯗꯤ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯄꯒꯤ ꯋꯥꯕꯗꯣ ꯑꯁꯤ ꯃꯊꯛꯁꯦ ꯌꯧꯔꯀꯥꯟꯗ ꯑꯋꯥꯕꯗꯣ ꯂꯣꯏ ꯀꯥꯎꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯗꯥꯅ ꯃꯈꯥꯗ ꯀꯥꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯚꯤꯗꯤꯑꯣ ꯈꯔ ꯀꯦꯞꯆꯔ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ
ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯈꯠꯂꯛꯑꯦ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯀꯥꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯣ ꯊꯦꯡꯉꯒ ꯍꯦꯟꯅ ꯃꯤꯁꯦ ꯍꯦꯟꯅ ꯀꯥꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯨꯒ ꯗꯨꯀꯥꯟ ꯃꯆꯥꯁꯨ ꯃꯌꯥꯝ ꯑꯃ ꯐꯝꯃꯦꯕꯀோ ꯑꯗꯣ ꯑꯁꯤ ꯑꯄꯤꯛꯄ ꯀꯩꯅꯣ ꯑꯃꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯃꯐꯝꯁꯦ ꯑꯗꯨꯒ ꯀꯣꯏꯐꯝ ꯑꯗꯨꯒ ꯄꯣꯊꯥꯐꯝ ꯌꯥꯝꯅ ꯃꯐꯝ ꯆꯥꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯍꯥꯏꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯀꯩꯅꯣꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯨꯝꯕ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐꯝꯅ ꯈꯣꯠꯇꯅ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯄꯨꯔꯛꯑꯒꯀꯣ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯄꯣꯊꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯏꯁꯦ ꯈꯨꯔꯝꯃꯒ ꯍꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯂꯩ ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯣ ꯑꯣꯏꯕꯅꯤꯅꯀꯣ ꯌꯦꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯨ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯉꯛꯇ꯭ꯔꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇ꯭ꯔꯦꯕꯀꯣ ꯃꯤꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯇꯤꯜꯂꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯤꯁꯦ ꯇꯤꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯁꯨꯛꯌꯥꯝ ꯃꯤ ꯇꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯗꯦꯕꯀꯣ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯤ ꯇꯤꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯎꯅꯔꯛꯏ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯌꯦꯕꯀோ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩ ꯂꯥꯏꯟ ꯂꯦꯞꯄꯤ ꯑꯩꯈꯣꯏ ꯗꯥꯅꯁꯦ ꯅꯝꯕꯅꯦꯕ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯋꯥꯅ ꯇꯧꯔꯒ ꯑꯩꯁꯦ ꯃꯅꯤꯡꯗ ꯂꯦꯞꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯁꯦ ꯈꯨꯔꯨꯝꯕ ꯐꯪꯗꯣꯏꯅೋ ꯃꯍꯥꯗꯦꯕ ꯕꯕꯥꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯈꯨꯔꯨꯝꯕ ꯐꯪꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯑꯗꯨꯝ ꯁꯤꯒ ꯑꯩ ꯀꯅꯥꯝꯁꯨ ꯈꯪꯅꯗꯕꯅꯤꯅ ꯏꯇꯣꯝꯇꯀꯣ ꯗꯥ ꯀꯩꯀꯩꯇ ꯂꯥꯛꯄꯅꯤꯅ ꯏꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕꯤꯗꯣ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯁꯦꯝꯃꯒꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯒ꯭ꯔꯨꯞ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯕꯗꯣ ꯑꯗꯨꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯏꯇꯣꯝꯇ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯈꯇꯪꯗꯤ ꯋꯥꯠꯂꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯏꯟꯁꯦ ꯂꯦꯞꯄꯦ ꯑꯗꯨꯒ ꯃꯍꯥꯗꯦꯕ ꯕꯕꯥ ꯈꯨꯔꯝꯕꯒꯤ ꯐꯥꯏꯅꯦꯂꯤ ꯈꯨꯔꯝꯕ ꯐꯪꯖꯒꯗꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯗ ꯑꯩ ꯈꯨꯔꯝꯕ ꯆꯪꯉꯦ ꯑꯗꯨꯒ ꯈꯨꯔꯝꯕ ꯆꯪꯕꯁꯦ ꯃꯇꯦꯛ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯑꯒꯔꯕꯇꯤ ꯃꯣꯝꯁꯦ ꯃꯅꯨꯡꯁꯤꯗ ꯊꯥꯕ ꯄꯤꯗꯦꯕꯀꯣ ꯃꯣꯏ ꯑꯗꯨꯝ ꯊꯅꯝꯃꯣ ꯍꯥꯏ ꯄꯦꯀꯦꯠꯁꯦ ꯑꯗꯣ ꯑꯩꯅ ꯄꯦꯀꯦꯠꯁꯦ ꯊꯝꯅꯤꯡꯗꯕꯒꯤꯀꯣ ꯑꯩꯗꯤ ꯊꯥꯕꯗꯣ ꯄꯥꯝꯃꯦꯕꯀꯣ ꯑꯩꯅ ꯊꯥꯔ ꯀꯠꯆꯕꯗꯣ ꯄꯥꯝꯕ ꯑꯗꯨꯗꯨꯅ ꯑꯩ ꯑꯒꯔꯕꯇꯤ ꯃꯣꯝꯁꯦ ꯊꯥꯔꯝꯗꯅꯤ ꯄꯨꯔꯛꯑꯦꯕꯀꯣ ꯄꯨꯔꯛꯑꯒ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯥꯔꯒꯦ ꯍꯥꯏꯅ ꯃꯄꯥꯟꯗ ꯊꯥꯕꯒꯤ ꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯑꯒ ꯑꯗꯩꯗꯤ ꯁꯣꯝꯗ ꯂꯥꯛꯑꯒ ꯁꯤꯗꯩꯁꯤꯒꯅ ꯁꯤꯒꯤ ꯃꯟꯗꯤꯔꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯍꯥꯗꯦꯕ ꯕꯕꯥꯒꯤ ꯁꯥꯏꯠꯇ ꯂꯩꯌꯦꯕꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯅꯦꯕꯀꯣ ꯍꯅꯨꯃꯥꯟ ꯕꯕꯥꯁꯦ ꯑꯝꯇꯪ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯐꯪꯖꯔꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯅꯨꯃꯥꯟ ꯕꯕꯥꯁꯨ ꯈꯨꯔꯨꯝꯕ ꯐꯪꯖꯔꯛꯄꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯈꯨꯔꯨꯝꯖꯔꯦ ꯑꯒꯔꯕꯇꯤ ꯃꯣꯝꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯔꯒꯦ ꯑꯩꯅ ꯗꯥꯅ ꯑꯣꯏꯅ ꯊꯥꯍꯜꯂꯦꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯄꯩꯁꯥ ꯊꯥꯗꯔꯒ ꯈꯨꯔꯨꯝꯃꯛꯑꯦ ꯑꯗꯨꯒ ꯗꯥꯅ ꯍꯧꯖꯤꯛ ꯑꯒꯔꯕꯇꯤ ꯃꯣꯝꯁꯦ ꯊꯥꯔꯒ ꯍꯅꯨꯃꯥꯟ ꯕꯕꯥ ꯈꯨꯔꯨꯝꯖꯔꯦꯕꯀꯣ ꯍꯣꯏ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯥꯕꯒꯤꯅꯣ ꯁꯤ ꯁꯦꯝꯃꯤꯁꯦ ꯁꯦꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯊꯥꯕꯒꯤ ꯁꯦꯝꯃꯤꯔ ꯑꯁꯣꯝꯗꯁꯨ ꯀꯥꯟꯅꯔꯤꯅꯦ ꯚ꯭ꯌꯨꯁꯦ ꯚ꯭ꯌꯨ ꯅꯥꯟꯗ꯭ꯔꯣ ꯕꯣꯟ ꯆꯤꯡꯊꯛꯇꯩ ꯌꯦꯡꯕꯗ ꯃꯥꯟꯗ꯭ꯔꯥ ꯉꯥꯏꯈꯣ ꯍꯣꯏ ꯂꯥꯏꯖꯔꯁꯦ ꯀꯩꯅꯣ ꯑꯅꯨ ꯎꯗ꯭ꯔꯦ
아직 못하지. 전화기. 헬로. 누가 전화기. nắng lạc rồi. Anh đây gì? Không cần đi lạc còn nhiều quả cha cô bật cái gì? Đúng không? Mà nó có tàu cái nổ. Đây không được cái ăn ngoài. Nhưng mà chắc chắn nha. lại nung lại. 왕이 봐. Cha nhục bị. Laijasu phangnare nikisu phangnare yam nungai aduga bini kasa bini bloki inaunu pitu phangnaraga magi video yarum de bogo nusa sina sabanina kadai da karina mi ba gyanam ta de bako do magi fo video yarum de yam thaktina nungai tre bako isu adune do ai photo ina de dum hapcharam ge bako maga phangnarak pagi Sana beer. Em thấy đó nè. Lần video u phải có, đó có bông màu đó bà đùm. Hãy biết thành đấy thành nào hả bà? sida bir su phangnare bako yam satina nungai biga su phangnare akhina hanbai kumtharakpada ronibala su phangnare bako do laijoi sida leirame ado ronibala ka sungha wai sanare ronibala se aingonda masak se ubada ma khangda bako konthangda laijana aisa anu khuman ni haibadu ma du kata ya anu khuman jijera ne haina dumai todna wai sanare bako ado ngha wai sanare yam nungai asmaina unarak poi chinau singa ko ambhosa khangna dibe chinau mayama samaina unarak poi jam sati nungai bako Ronibala thengnaire ade wa gasi jam la mi mi am ne khong ne ba yu mi sa wi ni la ahan lai ni Oi. chala ke ko Yung ba sige mong cha de. Đó, chứ ai đâu mong cha de. Turun di teh. Sa ngam ba ko shot ka kum da rahi ji. Ai ngam jadre so ka ko na ka po na ka dai Dere na ngam ba kum da rahi shortcut cut na ko da na ko anang ko Yang nang nai ni. con thác cái máy tàu vậy Kai no na ai lai ri de na lokan na ba. không có gì hết cả gì mà Sai ko minum ko. Sari ko sa jin sa si. Sim sa si da ko no ji gari thor cho tôi na ba ko. Jara ne ba. O na. Ai mai ta sang ba. Lại ngom hang na dum lại. Ô ai gì hang đó là coi nè. Ai này là ô tụi tôi khác sang lên nè bà. Cái ra nó gì quá. Cái gì này cái này. Cái nuôi mà cũng sang nuôi cái đầu là cái nuôi gì vậy? Cái gì là sao vậy? Cái con cái gì này cái gì gì là hai hello mới tao biểu gì. Se khoi tha cha tan chan la kai ki sabi gra phang na re. Chatam le kai ba khun da khoi chalu re. Kyam nungai ba khun ni. Khun ki chan pi me am phang na re hoji yam nungai re. Khoi de ki nungai ba di khoi me am phang na ba sini. Chatam le kai khun da turin ma pan no khai de nungai ba ni. Kitang mam gra de lambi lam khang thi bang da ba ni. Kitang mam gra de lambi lam nang thi bang da ba ni. Be di ra. Yam chum mo wa ri ni. Moi actually Ko to lai da ni na nya. Adai lai ni kan na. Setting mana. आज गाड़ी सीचे लोरे साबसी दा लोरे कमाई तो कम दम गाड़ी से फमे से फमे लाओ फमे लाओ है ai फम वाई रा अस लोरे छिछि खुमो रमा आउ साम नि ने
ꯊꯨꯅ ꯆꯥꯛꯇꯅ ꯂꯣꯏꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯌꯣ ꯅꯥ ꯈꯨꯁꯥ ꯑꯃꯗ ꯆꯠꯂꯣ 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 ꯁꯥ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯔꯨꯝ ꯂꯩꯕ ꯃꯤꯒ ꯂꯣꯏ ꯐꯥꯗꯣꯔꯝꯃꯤ ꯈꯨꯁꯥ ꯑꯃ ꯇꯧꯋꯤꯅꯦ ꯍꯣꯟꯗꯣꯛꯅꯤ ꯅꯥꯀꯣ ꯀꯅꯥ ꯄꯥꯏ ꯀꯅꯥꯅꯣ ꯈꯣꯡꯖꯤꯜꯂꯛꯈꯤꯅꯣ ꯅꯥꯀꯣ ꯐꯤꯕꯝꯁꯤꯒ ꯄꯪꯈꯣꯡꯗ ꯈꯣꯡꯖꯤꯜꯂꯛꯏ ꯕ꯭ꯔꯦꯛꯀ ꯌꯥꯎꯗꯕꯅꯤ ꯃꯥ ꯈꯨꯁꯥ ꯑꯃꯅꯤ ꯊꯨꯟꯁꯤ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯌꯣ ꯒꯥꯔꯤꯁꯤ ꯃꯅꯨꯡ ꯀꯩꯅꯣꯗ ꯐꯝꯃꯗꯤ ꯂꯣꯏꯔꯦ ꯆꯠꯂꯦ ꯀꯩꯅꯣ ꯅꯠꯇ ꯃꯥꯜꯂꯦ ꯈꯨꯁꯥ ꯑꯃ ꯇꯧꯋꯤꯅꯦ ꯌꯥꯡꯈꯩ ꯍꯜꯂꯦ ꯀꯩꯅꯣꯗꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕꯗꯒꯤ ꯃꯤ ꯃꯌꯥꯝ ꯐꯪꯅꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯐꯪꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏ ꯉꯥꯏꯈꯣ ꯍꯥꯏꯔꯦ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯁꯤꯗ ꯁꯥꯎꯅ ꯁꯤꯔꯦ ꯑꯁ ꯁꯥꯏ ꯌꯥꯝꯅ ꯈꯪꯗꯤꯌꯦ ꯁꯦꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯣꯟꯅ ꯂꯩꯗ ꯂꯩꯔꯕ ꯅꯨꯃꯤꯠ ꯃꯉꯥꯜꯁꯤꯅ ꯀꯩꯝ ꯎꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃ ꯐꯪꯅꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯦꯕꯣꯟꯗꯩꯅꯦꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯑꯗꯣ ꯃ ꯂꯥꯎꯔꯦ ꯆꯤꯆꯦꯅ ꯅꯪ ꯃꯁꯛꯀ ꯀꯩꯅꯣ ꯇꯧꯅ ꯈꯪꯗꯕ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯁꯥꯎꯒꯦꯗꯦꯀꯣ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯃꯟꯕꯒꯤ ꯈꯔꯁꯨ ꯋꯥꯔꯛꯑꯦꯕꯀꯣ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩ ꯁꯤꯗꯒꯤ ꯄꯨꯡ 10ꯗ ꯆꯠꯄꯅꯦꯕ ꯆꯠꯀꯅꯤꯒ ꯆꯠꯂꯣꯏ कायना तौरगा लेबनेबा अइसे चटकनेबा खंगदेबको अखोय दाना चसी हायना हायमनबगी तौरगा चटले अदुगा नुसासु याम फजन सायबको खोय चटपा मतमजे पुंग 10 गी दुगा चटपनी नुसासे फजन साबा मतमदो दु मतमदुगनेबा अदुगा आदमु चटले कोयरे अदगिदी हलकपा मतमदा मु नुसासे 12:30 दा इथोलेबको अदगी नुसासे फजन मई होना साबा मतमदनेबा इथोलेइदो अदो माई कसे फजन कारे माई मिट कसे फजन सारबनिनको अदुगा अइसे ngasi चटपसिदा अइना लाइफ की अहानबा चेराव चिंग काबनेबको अइ चेराव चिंग लाइफ ता मोका जजेबा अदो जाम साथीना नुंगाइरे मासमरागी होजिकी मफमसिदाको चेराव चिंग कारिबा मफमसिदा साथीना नुंगाइबको खुफजमा व्यू सु खुफजमा तवेबा अदो अइ जाम कोइबदि ngमक्ट्रे अबुंगा चाथोबिगा जुमदा लेहौबनिनको जाम कोयक्ट्रेबा जुम जांगना दुम चलगा लाइ ख्रोमगा दगी अदुम मफम मनि खग दुम राउंड चलमगा ए दुम हलेबा अदुदा इन चटपा ngasiगी चटपसिदाको आइगी यूट्यूबर इचिनाउसिंग अमदि आइगी सब्सक्राइबर मयाम अमा फंगनरेबको अदो याम साथीना नुंगाइ याम साथीना नुंसी एंगोंदा कौरकपा इचिनाउ मयामना चिचे एनगी सब्सक्राइबर नि हाइना दुमाइना हाइरकपा याम साथीना नुंगाइबको अदुना जहा मफमदा उनरसु थेंगनरसु अदुम कौबिरो एंगोंदा जाम नुंगाइबदो फावरेबको नुंसी एंगोंदा नुंसीबिबदो अदो अदुने अखोय दासु मुसिन मुसलगा लाए खुदांगदगी माइ गसे मा मुमुरगा लाए त येंगो नाना द जेंगला मुदना नंग कुचुदो अदुना खंग अइना हाइरसे चलोइसे माना नुआबदगी साथे बंगे एस माना जसी हाइदना एंगोंदा आइदि सासे नुआदि चलरोय माने जी तेरे नाम की फिल्म की केनो नते चटपगी दो हा चटपी तांग दो ए नो चलोइसे हायगा नंग जादनी जली नस्ट्रो अदु चलुरे खोलुरे नुआरे मयाम उनरे हेरो हेरोइन सारुरे फत्रदो अदुबुदी याम नुंगाइरे चिना नंग पुजिदा दो नंग पैसा लेके फंगेदरा दो फंगोय अदो चिना मयाम फंगरको याम साथीना नुंगाइ हाइनिंगाइ लेतंगै नुंगाइ अदो हाइगी वीडियो से ngasiगी ब्लॉग से मतंग सिदा बाय बाय तौरगे अदुगा अमुकमु नेक्स्ट ईयर दा ngasiगी कनो से करीब से चेराव चिंग से अमुकमु काबा ngंबो इजगे इसोरसु फजना खुरमे दा खबाइनी अदो नेक्स्ट ईयर दा अमुकमु काबा ngंबा इसोरना पिनर बिरसनु अखोइदा से हाइजरगा ngasiगी ब्लॉग से मतंग सिदा टाटा बाय बाय मयाम ऐसे जेल थंबिरीरा नंग करम कांदा मु अइबु नबा लाक्तोइनो जेलनी जेल दिवा का हरे कन की जाइए बाय मयाम